ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, Elite TV ki Test of Cartoon ki mahao ming tabri su amatara mokchari maro na ngasi imfala pongba pause singi cartoon singda cartoonist na kari haini liba kari fonong liba kari wakal kadang liba habidu miyamda satunga thamja dor program ni mamang sain haizak re hau ki ba November ki tang ama si koi Test of Cartoon mahao di chahiye mam phung pha ki bgalo na tuan ba cartoonist sing haibatai sana leba ki leriba Sangay Express ki leriba Pongnafam ki leriba HL Express ki Narol Togdang ki People's Chronicle ki well and pau leriba cartoonist sing asi unajaraga behind the scene when kari tawriba karma wakhan thada ningiba kari message ping haibudu mathang akoi series 9 no makalaga antraga minini kalaga koi myamda puthokcharaga lai adu ngarang di khudong chada bakara dige koi myamda jangne na myam yingbiriba viewers sing na koi ngarang di मैम टेस्ट ऑफ कार्टून यू फंगजगद्रे वारो वीडियो इंटरेस्टिंग है अखोई इरक्ता गेस्ट सना लेबा की कार्टूनिस्ट लांगंबा नोमाइथेम अखोई स्टूडियो लेंसिनबिरगा लेरे नहा कार्टूनिस्ट मैम सक्ताजगे माना येबा अखोई लोरेदना अखोई कार्टून सिगे लाने अहमद अखोई लांगंबू तराम लौचरी लांगंबा अखोई वकाता वरी सादिंगदा कोई ngasi cartoon singsida cartoonist na kari phondokning ba haibadu ai myam dam sanongda taksegi ge adu matungda koi langamga wari sanabgi tanja lojige ahmade lokhasage koi Sangay Express ki onthokpani da haibsa onthokpani da ba cartoon sida yengbiyu ana fazaba koi naju wari sanajagre BBS ka magi de ayamba koi gi sanga tinkang ladibo myam singda ge base toraga adum myam da message pina bo hona ba adumba mai du top character malai to anton ba cartoon singi to anton magi character myam sinagi design aduga magi revealing aduga magi depict myam sen thu khena ba lai bani na mai si yaure aduda hoste dengi atoba issue ma lai ma tamni aduda se da koi nomi ga paira ga hapen ga selaga sina lenga ki muhut selandoi ni hai kangthi nang na chiktana laina sadoktana mi myam am mo halle nang da hat lagena nomina kapke mai to ne aduda kang si koi dengi kang du ni ma ye se da mana haire hai aingonda horokanu aise Alexander da chikhiba kang du gi masu nupani nupana iska selaga lakpadu da sauningdana chikpani hairami ipuna yamna phajaba hai tare koi Alexander di koi kang chi aga sigi bani matamdu da koi gidi magi senaba lan to bu senaba je koi gi skirt man ba mai sevani skirt man ba mai gi adum koi thaini dum senaba du ni adai da mana hai du ni noinwa mana ta no toroga koi skirt man ba masira lakpadu sauningdana ipuna smaina chi emani na yam nokning basu hai badu ga kuina kang sidagi ngakthok na bo honra bada hai ni dengi sidi koi gi day time chikpa kang sing hai batai maruna koi khudang asang bilit pa duga moja utpa sin torogadi khara ngakthop ngamni aduga maruna koi begi fibum sini koi ising tung phom thambida ba ndulna na thambiba sengdokpi ba kang marung ko handaba aduni hajiksi dengi na adum leigida busu yawi masi tasengna adum layeng ba hekta ngambasu nati koi खरा फरगा फगलक पुसुम जावी दाउ दाउ की वानी अदुगा क्यूरेबल ओइब्रा अदुगा मासी हाइबदुदी खोइना ngamdaba अदुबु खोइ हिदाक चारगा मागी यामना स्टेसु हेंजन दिंगैदा दुम कनबा ngamबदुनी अदुदा यफम ओरकान ने जुसी देंगी कनना नाबदिना
ꯌꯥꯝ ꯐꯖꯅ ꯃꯥꯅ ꯏꯁꯀꯠ ꯁꯦꯠꯄ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯖꯥꯁꯦ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯒ ꯈꯨꯠ ꯁꯥꯒꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯀꯥꯡ ꯆꯤꯍꯟꯗꯕ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯆꯤꯛꯑꯦ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯄꯤꯕ ꯃꯣꯠꯇ ꯑꯩꯈꯣꯏ ꯗꯦꯡꯒꯤꯁꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯔꯤꯉꯩ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯁꯤꯅꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤꯗ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯗ ꯃꯤ ꯑꯍꯨꯝ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯑꯗꯨꯝ ꯌꯥꯎꯋꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤꯗ ꯂꯩꯔꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯋꯥꯈꯜ ꯇꯧꯍꯧꯗꯦ ꯈꯨꯕꯥꯛ ꯑꯅꯤꯈꯛ ꯈꯨꯕꯗ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯍꯟꯈꯤꯕꯅꯤ ꯁꯥꯔꯅ ꯑꯗꯨꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯗꯁꯨ ꯌꯥꯎꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯣꯔꯦꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯒꯤ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯨ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯈꯨꯕꯥꯛ ꯑꯅꯤ ꯁꯠ ꯁꯠ ꯈꯨꯔꯝꯕꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯀꯣꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯩꯅꯕꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯗꯩꯗ ꯑꯃꯁꯤꯗ ꯈꯣꯡꯖꯤꯜꯂꯦ ꯑꯃꯁꯤꯗ ꯈꯣꯡꯒꯠꯂꯦ ꯑꯩ ꯆꯦꯛꯁꯤꯜꯂꯨ ꯂꯣꯛ ꯈꯨꯈꯨꯁꯨ ꯂꯥꯂꯣꯡ ꯑꯣꯏꯔꯝꯅꯤꯀꯣꯅ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯑꯗꯩ ꯈꯨꯕꯥꯛ ꯑꯅꯤꯗꯪ ꯈꯨꯕꯗ ꯉꯁꯤꯒꯤ ꯄꯦꯄꯔꯗꯁꯨ ꯌꯥꯎꯔꯤꯗꯨꯅꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤꯗ ꯑꯗꯨꯅ ꯈꯨꯕꯥꯛ ꯑꯅꯤꯗꯪ ꯈꯨꯕꯗ ꯃꯌꯥꯝꯗꯨ ꯆꯦꯟꯈꯤꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯒꯤ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯦ ꯁꯦꯛꯃꯥꯏꯗ ꯋꯥꯁꯛꯄ ꯉꯔꯥꯡ ꯆꯠꯄꯗ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯅ ꯊꯣꯡꯈꯤꯕ ꯌꯥꯋꯥ ꯑꯗꯨꯁꯨ ꯒꯥꯔꯤꯁꯨ ꯊꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯣꯕꯥꯏꯜꯗꯨ ꯁꯦꯅꯥꯄꯇꯤꯗ ꯇꯥꯔ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯂꯩꯔꯦꯅ ꯂꯥꯂꯣꯡꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯁꯦ ꯆꯠꯊꯔꯤ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯥꯂꯣꯡꯁꯦ ꯖꯥꯠ ꯖꯥꯠ ꯇꯧꯅꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅ ꯇꯧꯔꯤꯅꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯈꯤꯕꯗꯨ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯕ ꯃꯌꯥꯝꯁꯤ ꯀꯟꯅ ꯊꯤꯅꯕ ꯃꯐꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯑꯦ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯕꯗꯨ ꯍꯦꯟꯅ ꯂꯣꯛ ꯈꯨꯕꯁꯨ ꯂꯥꯂꯣꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯍꯟꯕ ꯋꯥꯈꯜꯁꯨ ꯈꯜꯍꯟꯅꯤꯡꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯃꯥꯏ ꯅꯨꯄꯤꯗ ꯑꯅꯥꯕꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏ ꯑꯥꯏ ꯁꯤ ꯌꯨꯗ ꯊꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯅꯥ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯥꯏ ꯁꯤ ꯌꯨ ꯊꯝꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯏꯁ ꯂꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯝꯒꯅꯤ ꯍꯥꯏ ꯀꯨꯠꯄ ꯇꯥꯔꯦꯅ ꯑꯥꯏ ꯁꯤ ꯌꯨꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯂꯤꯒꯦꯁꯟ ꯀꯥꯎꯟꯇꯔ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯞ ꯐꯪꯗꯕꯅꯤꯅ ꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯑꯥꯏ ꯁꯤ ꯌꯨꯗ ꯂꯩꯔꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯁꯤꯔꯐꯥꯎꯗ ꯊꯝꯃꯒ ꯑꯥꯏ ꯁꯤ ꯌꯨꯒꯤ ꯅꯣꯡꯃꯒꯤ ꯆꯥꯔꯖ ꯂꯨꯄꯥ 10,000 ꯀꯨꯟꯗ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯕ ꯀꯌꯥ ꯑꯃ ꯍꯦꯛ ꯌꯥꯎꯕ ꯑꯗꯨꯅ ꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯜꯁꯨ ꯂꯣꯏꯅ ꯃꯠꯄ ꯃꯨꯟꯕ ꯍꯥꯏꯕꯗꯤ ꯕꯟꯙꯥꯟ ꯊꯝꯕꯗ ꯂꯣꯏꯅꯃꯛ ꯇꯨꯝꯈꯤꯕ ꯁꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯑꯗꯨꯗꯅꯤ ꯍꯥꯏꯁꯦ ꯑꯅꯥꯕꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏ ꯑꯥꯏ ꯁꯤ ꯌꯨꯗ ꯊꯝꯕ ꯇꯥꯔꯦꯅ ꯑꯗꯨꯗ ꯂꯨꯁꯜꯂꯀꯥꯟꯗꯅꯤ ꯑꯥꯏ ꯁꯤ ꯌꯨꯗ ꯊꯝꯕꯗꯨꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯏꯁ ꯂꯣꯏꯔꯦꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯝꯒꯅꯤ ꯍꯥꯏ ꯀꯨꯠꯄ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯑꯥꯏ ꯁꯤ ꯌꯨꯗ ꯊꯝꯕꯁꯤꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯈꯠꯆꯕ ꯑꯗꯨꯒꯤ ꯄꯣꯠꯀꯤ ꯌꯥꯝ ꯐꯖꯕ ꯁꯤꯟ ꯑꯃꯈꯛ ꯁꯤꯗꯩꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯁꯛꯇꯝ ꯃꯥꯜꯂꯦꯁꯤ ꯀꯥꯔꯇꯨꯟꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝ ꯈꯪꯉꯝꯃꯅꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯀꯔꯝꯕ ꯂꯨꯆꯤꯡꯕꯅꯣꯗꯤ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯣꯏ ꯃꯌꯥꯝꯁꯤ ꯍꯦꯛꯇ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕ ꯌꯥꯎꯋꯤ ꯑꯁꯦꯡ ꯍꯥꯏꯔꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯣꯔꯦ ꯌꯧꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯌꯥꯝ ꯏꯔꯥꯡ ꯁꯥꯒꯠꯄꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯁꯤꯗ ꯇꯧꯔꯒ ꯉꯥꯡꯕꯅꯤ ꯑꯗꯩꯗ प्रꯖꯥꯁꯤꯡꯅ ꯈꯨꯝꯃꯛꯄ ꯁꯤꯟꯗꯨꯅꯤ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯌꯧꯔꯤꯕ ꯃꯣꯔꯦ ꯐꯥꯎ ꯑꯗꯨꯛ ꯋꯥꯅ ꯌꯧꯔꯤꯕ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯃꯐꯝꯗꯨꯗꯅ ꯌꯥꯝꯅ ꯍꯪꯕ ꯌꯥꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯃꯣꯔꯦ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯅꯥ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯦꯝꯕꯨꯁ ꯇꯧꯔꯛꯇꯅ ꯑꯍꯨꯝꯁꯨ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯅ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯣꯔꯦ ꯌꯧꯈ꯭ꯔꯦ ꯂꯥꯟ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯧꯕ ꯉꯝꯕꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯣꯔꯦ ꯌꯧꯕ ꯉꯝꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯌꯥꯝ ꯏꯔꯥꯡ ꯁꯥꯒꯠꯄꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯁꯤ ꯂꯥꯎꯕꯅꯤ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯅꯤ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝ ꯆꯠꯄ ꯌꯥꯕꯅꯤ ꯂꯝꯕꯤꯁꯦ ꯃꯣꯔꯦꯁꯦ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄ ꯌꯥꯕꯅꯤ ꯑꯗꯨ ꯌꯧꯔꯤꯕ ꯃꯣꯔꯦ ꯐꯥꯎ ꯑꯗꯨꯛ ꯋꯥꯅ ꯌꯧꯔꯤꯕ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯃꯐꯝꯗꯨꯗꯅ ꯍꯪꯕ ꯌꯥꯕ ꯑꯗꯨꯝ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯁꯤꯅꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯁꯤꯗ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯪꯕ ꯉꯝꯗꯕ ꯌꯨꯝ ꯀꯩ ꯃꯌꯥ ꯀꯌꯥ ꯊꯥꯗꯣꯛꯈꯤꯕ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯣꯔꯦ ꯌꯧꯁꯦ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯇꯥꯏꯞꯇ ꯈꯜꯂꯗꯤ ꯃꯣꯔꯦꯁꯤꯗ ꯍꯥꯟꯅ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯠꯂꯝꯕꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯉꯥꯔꯣꯝ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯀꯧꯔꯒ ꯉꯥꯡꯕꯅꯤ ꯀꯩ ꯍꯥꯏꯒꯦꯗ ꯃꯤꯁꯇꯔ ꯀꯨꯜꯂꯥ ꯇꯣꯏꯒꯟꯁꯤꯡꯗꯨꯕꯨ ꯁ꯭ꯅꯥꯏꯄꯔ ꯇꯣꯏꯒꯟ ꯌꯥꯎꯕ ꯖꯥꯠꯂꯥꯅ
ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ 15 ꯑꯥꯒꯁ ꯆꯠꯈꯤꯕꯗꯨꯗ ꯃꯌꯥꯝ ꯐꯨꯛꯂꯥꯏ ꯐꯛꯂꯥꯏ ꯁꯣ ꯇꯧꯕꯗ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞꯅ ꯑꯩꯈꯣꯏ ꯇꯣꯏꯒꯅꯦꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯅꯤ ꯉꯁꯥꯏ ꯀꯥꯞꯄꯛꯏꯕ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯛꯑꯒ ꯃꯣꯔꯦꯒꯤ SDPO ꯑꯅꯟ ꯀꯨꯃꯥꯔ ꯂꯩꯒꯗꯕꯁꯨ ꯑꯗꯨꯁꯨ ꯇꯣꯏꯒꯟꯒꯤ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯛꯏꯔ ꯀꯨꯜꯂꯥ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯇꯣꯏꯒꯟꯅꯦꯒ ꯍꯥꯏꯔ ꯌꯥꯕ ꯁꯥꯟꯅꯄꯣꯠꯅ ꯀꯩꯅꯣ ꯁꯥꯟꯅꯄꯣꯠ ꯅꯠꯇꯕꯅ ꯀꯩꯅꯣ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨ ꯃꯤꯁꯇꯔ ꯀꯨꯜꯂꯥ ꯇꯣꯏꯒꯟꯁꯤꯡꯗꯨꯕꯨ ꯁ꯭ꯅꯥꯏꯄꯔ ꯇꯣꯏꯒꯟ ꯑꯣꯏꯕ ꯖꯥꯠꯂꯥ ꯅꯥꯅ ꯁ꯭ꯅꯥꯏꯄꯔꯁꯨ ꯇꯣꯏꯒꯟ ꯂꯩꯕ ꯖꯥꯠꯂꯥ ꯀꯥꯞꯄꯛꯏꯗꯣꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯋꯥꯈꯜ ꯈꯜꯍꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯄꯦꯄꯔ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯁꯤꯅꯤ ꯊꯕꯛ ꯇꯧꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ at last our central leaders finally reacts saying he will never tolerate ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯁꯦ ꯋꯥ ꯉꯥꯡꯕ ꯍꯧꯔꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ 이러ꯕꯗ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ saying they will never tolerate terror violence discrimination and corruption ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ at last ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯦ ꯉꯥꯡꯉꯦ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯐꯣꯔꯦꯟꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯁꯤ ꯋꯥ ꯉꯥꯡꯉꯦ ꯅꯨꯄꯤ at last our central leaders finally reacts saying he will never tolerate terror violence discrimination and corruption ꯑꯗꯨꯅ corruptionꯁꯨ ꯀꯩꯁꯨ ꯑꯝꯇ ꯃꯣꯏ tolerate ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯑꯦꯍꯦ ꯀꯥꯏꯕ ꯂꯤꯗꯔꯁꯤ ꯋꯥ ꯉꯥꯡꯉꯦ ꯀꯥꯏꯕꯗꯨꯅ इलेक्शन में नक्सलपना तोान तोब जगह हजी अतोप स्टेट की गैस लुपा 500 फंगनी है तोान तोब प्रोमिजेस मैम हजी मरुन अखोई स्टेट 5 की इलेक्शन लेरे अखोई पार्लियामेंट्री की इलेक्शन लेरे मथंग मथंगसिंगसे अखोई मैम तौनरप मैम अखोई थेंगनब उरे अदनी अखोई सेंट्रल लीडरसिंगसे वा ngang हौरे हाइदना सी कार्टून से पीरिसे अना ngasi adum cartoon leigre adu ngasi अखोई गेस्ट ने लेरिबा अखोई माइथेंग लांगंबा माना कमाइन तौदना अखोई कार्टूनिस्ट में कमाय ओरखिबा हौरपदि कमाइन तुरप मैखम जे आमदा लांगंबु तराम नौचरी लांगंबा मरुइना अखोई सिगी फील से कार्टून की फील सी दैदा अखोई लाई येकपसे तमुबा लेब्रा नगा कमाइन तौरगा अखोई कार्टूनिस्ट अम ओरखिबनो दो मैम नो थम्यो लांग अहमदा अखोई इलाइट टीवी ना पुथोपीरिबा टेस्ट ऑफ कार्टून की चाही म फरकपगी सुमाइना अखोई कार्टूनिस्ट सिंगु मयाम मांगदा वीडियो सिंगु मांगदा पुथोपीदना सुमाइना प्रोग्राम पाइखट पिरक्तना इसाबुसु ngasi sida phamba studio je phamba phangjaba phangan bibi damta ihal hanbo na Elite TV bu thagap phongdokjari cartoon yekba hawrokba se ai chapchana haibadi ngamda adugo la yekba hawrokba sidi ai yan tarakpata hai tarekwa yan tarakpata ki atum GMA aduni cartoon yekba pamukudi ai ne school kar kanda mayam sum cartoon gi kari gi yeng khotpa matam du da adai cartoon ji podi pang gi du ga la yekpa sidi karamba matam dai hawgirno simade ai chapchana haiba ngamde maro isagi leifam sikadai na duga hona tajabada manipur gi sangnai raba khogi laik pamagi masuni habju ta jai ada kamain tongno yum sina kadai degno imai pagi mine kai koba su mayam sui khangni ngangani hajik kari tawri so ahamba madum thanbi ai isa ai gi leifamna ai sawaman tera sapam lera nomai tim leka kitang ni sangmane adagini aduga ai baba lai gidre baba gi mingse nomai tem premsan aduga mayam ingo char khangne adu ima gi mingna ima di leiri ima gi mimne memsa akoi ichinau kya no akoi ichinau mangane koi nupa ani nupi ahum nupi ge di hujik moi noi pan kre maruin na koi isana gyan tarak bada lai ko je haire mesi am phasaba interesting oi hai tai ko sagi kino si akoina kanano ima gi mapa du ya apauba lai ko ni mthaji kanano ko dai da ju thambiu aigi ima se keno dane singjamai chinga makha maisnam kolupni maisnam ni kai haigatra adagi ni aduga aigi imagi baba se idau haitare ko sina matam dugi saknai raba akoigi keno se maisnam be tumbi so haibani hoji akoigi bazar gi mayamna sau makhu na haiba akoigi sigi Vegachandra ga samu phabagi muti sabiri se si mana sa atai su mana sabiram ne do atai su mana sabama elep ki adagi ibu kana school khara ai chapchan jing thoktre mayam muti mayam sarami hai adai da ai se
exam loirakpa kholakpa matamduda aisi imagi mapamsida haitarekwa singa makha sida singa makha ai khangne koidi singa makha sida sum ayang matamda lerakpa haitare aduna idaugi manakta sum lerakpana si akoi kai haidun khangde sum I yawe haigada heredity haigadra imagi laiba imagi masmnausu yame aduda magi moigi angang sing datare ko masa masu sing dadi aina sum yengda lai ko haibasi lai ko si yaw da brana khalle aduda ai khatang oi brana khalle ko si I mana di haye I nadaugi I lobani na samaina adum aina gak chor ko yekba hawrme haitare phom ta bata da bai ai khangre ko khot pati hawrme apoi matam da seleka kangu ha ga di lore aduma pare dum pai ti yekba jani da Okay, ado la khigi gnu lai ek pose tamna bo honno ru lai bra du ka kamane tawi adum ojaguru nairak bra du kana kana ma khare tamai kamai to ri langamba ojaguru se ai ta seng ha ga de engon da knowledge pibiri ba khara haibi ri mayam che ai di ojaguru ni haina loi lojage asim gudi imana lai pose pamdi ado yarak tab jagi yam pamanla malin imana art college da ming chan bire kuira ba wari ni matam do ai phasiar keno karam mane ko adai da phasiar songi college su phasiar ka ba adagi art college su phasiar oi ba adu da tamme chatle bro matam do da aidi laik ba tam gi satpani ko sigi matam ingum lei chatle aduga laik ba si tam da only pero lang katang laik ba yaw ba atai sina khoi gi history gi wari wai Gupta dynasty adu da moi gi structure kari ka sum to lei ba ai mon da di amna opposite chat fa tare ko adai da ai je numa oja adu ka principal si adu kana oi dino adu mai manak ta chang ga aina wari to re oja ai phasya je to ga second year kar gi tin second year da di phajana laik ba gi drawing gi keno si phan yaw re ji khange ba ai ma kari gi no ne na phasya kan to ai di laik ba tam ba lak ne ai laik ba yam pam ni phasya je laik ba tam di ni sin ko kadai de ki si mu gi makha da affiliate to ri ba mi exam thara ga to da ni yaro na hare tam me do ani tam ba yarak ta ba hai de ai ju ngamak to ba college am kai som dong chat to ani harak ba je ngamak to de gi matam da larik hare dana larik na kitang we lai ki na ai si college som doi na mai on jela advan to dum khang tap thai tare ko khang tap ta lai ko si advan to ga to ki hai tare adagi thanga pan do ojam le rami bai ba dak chu lai ko tam ba chali man hai nang on da tam ni se ko no nang hai da ga lai na ai aina kana tamak ke na hana to pra tam ga da oja ai tamak te ai lai ko jo hain mang matom dai cartoonist ki wakhan je lai eta sing dai cartoonist tam balak ko ni ai nang hai daga la ni ko lo ni na hai re asin thi ko ko no oi da bangang no ko no na hai re ada ai eta sing no ai tamak te ai so to na tam gi na lai ni ko ni na re tam di tam mi do tam je ai ngom da keno ma nu ma oja sina comic ama yek bajane oja sidi maning da phamma leiba ada comic tu yi character khuyek lai sina si comic sin nuai gidra si lai khuyek sin thong nuai gidre si mo mai ta de ha da oja ji thok ra kan da ai gi na kan da phami ba imana ba ha da classmate ha da taminari do nang na hoji ha do oja ni ko comic ni ha da gi adege ikai boy kari boy adugi lai ko dum su adum marak ta tokre ai kaina thang da pakathian da landa a la mayam khangbiram mani bas nu maning da gi kolmang da upai lek ta nai ji oja ji thipung khang da na mai manak tong chatle so nang hai da ga lai kano taw yana hoji oja nan da du lai kidre studio du su lai ba han ai saw to man hoji lai ba lai tra bai lai di hai ai tasing na padan tukal ni di udre ko adu su chatle adu mana su magi matam phang da bane adagi ma ai wona tak tu su kari no khang dam ni ma je advan to da mai dukan do da matam khra chalami adu suman to da dum bus ki number tha ba gi lo ko kholak pudi to ran nan da ar si dum bus ki tha ba khol ba am khak kwa ka chen thrang jum le kai da am khak yaw re man hai nang number tha hai ga tra na number tha ba se ai wa kan da ABC 1 to 3 even in a khale ko adu di hai ne na ina oja adu di hai ni sine ba thabi mong dia re tu si da thai mong din akhoi gi bus atu pagi maning da suppose example oina MNE adu number i do si di hai ni na lai lam ching idai la tha re
ꯑꯗꯩ ꯃꯥꯅ ꯃꯇꯝꯗꯨꯗ ꯕꯁꯀꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄ ꯂꯥꯏꯟ ꯆꯤꯡꯕ ꯀꯦꯂꯤꯒ꯭ꯔꯥꯐ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯥ ꯒ꯭ꯔꯥꯐꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯆꯠꯅꯕꯅꯦꯕ ꯑꯗꯩꯗ ꯑꯩꯅ ꯌꯦꯛꯏꯕ ꯕꯁꯇꯣ ꯂꯝꯁꯥꯡ ꯆꯦꯟꯕꯅꯤ ꯍꯥꯏ ꯑꯗꯨꯗ ꯊꯥꯕꯗꯣ ꯏꯌꯥꯔ ꯕꯁ ꯍꯥꯏꯌꯦ ꯏꯌꯥꯔ ꯕꯁ ꯍꯥꯏꯔꯒ ꯃꯈꯥꯗ ꯌꯦꯜꯂꯣꯒ ꯕ꯭ꯂꯨꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯆꯠꯂꯦꯕ ꯏꯌꯥꯔ ꯕꯁꯇꯤ ꯃꯈꯥꯗ ꯑꯗꯨ ꯍꯩꯒꯗ꯭ꯔꯥ ꯁꯤꯅꯤ ꯁꯤ ꯍꯩꯅꯤ ꯊꯥꯕ ꯑꯣꯖꯥꯅ ꯖꯒꯥ ꯑꯦꯔꯤꯌꯥꯗꯨꯇꯪ ꯇꯥꯛꯄꯤꯌꯨꯅ ꯑꯗꯨꯃꯒ ꯊꯥꯈꯤ ꯑꯗꯨ ꯑꯣꯖꯥꯅ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯒꯤ ꯈꯣꯔꯁꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯨꯃꯤꯠꯇꯨꯗ ꯈꯔ ꯄꯤꯕꯤꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯩꯗꯤ ꯁꯨꯝ ꯀꯥꯜꯂꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯅ ꯁꯨꯝ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏ ꯌꯦꯛꯄꯁꯦ ꯇꯝꯃꯤꯔꯥ ꯇꯝꯗ꯭ꯔꯤꯔꯥ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯂꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯗꯤꯇꯔꯤ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯏ ꯃꯔꯤꯗ ꯌꯥꯎꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯀꯥꯔꯇꯨꯟ ꯌꯦꯛꯄ ꯍꯧꯔꯛꯈꯤꯕꯁꯦ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀ ꯆꯪꯈꯤꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯁꯣꯏꯅ ꯈꯪꯅꯤꯡꯉꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤ ꯂꯥꯡꯕ ꯃꯗꯨ ꯑꯩ 12 ꯀ꯭ꯂꯥꯁ ꯂꯥꯜꯂꯒ ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯛꯄꯗ ꯑꯣꯏꯒꯗ꯭ꯔꯥ ꯃꯇꯝꯗ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠ ꯃꯆꯤꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯖꯤꯡꯒꯤ ꯈꯕꯔ ꯀꯔꯤ ꯀꯪꯂꯩꯄꯥꯛ ꯃꯩꯔꯥ ꯑꯁꯤꯒ ꯀꯥ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯗꯩꯗ ꯃꯇꯝꯗꯨꯒꯤ ꯏꯗꯤꯇꯔꯁꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯩꯒꯥ ꯑꯃꯗꯤ ꯑꯣꯏꯕꯅꯦ ꯀꯨꯃꯥꯔ ꯔꯥꯃꯥꯅꯟꯗ ꯑꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣꯗꯒꯤ ꯍꯣꯇꯥꯝꯂꯦꯠ ꯍꯥꯏꯕ꯭ꯔꯥ ꯖꯦꯂꯔꯂꯦꯠ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯇꯥꯃꯨꯔꯥꯃꯥꯟꯗ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃꯈꯛꯀꯤ ꯇꯌꯥꯏ ꯀꯧꯏ ꯖꯅꯔꯟꯖꯜꯑꯅ ꯃꯥꯒꯤ ꯏꯇꯩꯃꯁꯦ ꯃꯗꯨꯗ ꯀꯂꯝꯅꯤꯁ ꯑꯣꯏꯕ ꯑꯗ ꯅꯣꯡꯃ ꯇꯌꯥꯏꯗꯨꯅ ꯅꯪ ꯀꯥꯔꯇꯨꯟ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯕꯔꯗ ꯀꯥꯔꯇꯨꯟ ꯌꯦꯛꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯈꯕꯔꯗ ꯀꯥꯔꯇꯨꯟ ꯌꯦꯛꯄꯒꯤ ꯏꯍꯧ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯍꯧꯒꯠꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯦꯕ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯄ ꯃꯃꯥꯡꯗ ꯑꯇꯣꯞꯄꯅꯗꯤ ꯌꯦꯛꯑꯝꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ BBS ꯑꯣꯏꯒꯗ꯭ꯔꯥ ꯑꯩ BBS ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯃꯃꯥꯡꯗ ꯌꯦꯛꯑꯝꯕꯗꯣ ꯃꯥꯅ ꯌꯦꯛꯑꯝꯕꯔꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯁꯟꯈꯤꯕꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯥꯛꯄ ꯆꯍꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯆꯥꯎꯔꯥꯛꯄ ꯅꯤꯡꯁꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯃꯗꯨ 93ꯗ ꯃꯦꯇ꯭ꯔꯤꯛ ꯑꯗꯨꯏꯗꯤ 97 ꯁꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨ ꯂꯥꯛꯆꯅꯤꯡꯁꯤ ꯂꯥꯡꯕ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯂꯩꯔꯤꯕ ꯄꯣꯏꯠ ꯃꯌꯥꯝꯁꯤꯡ ꯀꯕꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯅ ꯂꯥꯏ ꯇꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯍꯌꯦꯡꯒꯤ ꯏꯁꯨꯁꯤꯃ ꯄꯨꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯠꯅꯕ ꯀꯃꯥꯏꯅ ꯊꯣꯠ ꯑꯥꯏꯗꯤꯌꯥꯁꯤ ꯀꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯅꯣꯒꯤ ꯂꯥꯡꯉꯝꯕ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯑꯌꯥꯝꯕꯅ ꯑꯍꯨꯝ ꯁꯨꯕ ꯅꯨꯄꯤ ꯑꯅꯤ ꯑꯣꯏꯒꯦꯔꯥ ꯇꯥꯕ ꯑꯃ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯕ ꯑꯃ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯦ BBSꯀꯤꯗ ꯑꯩꯁꯦ ꯍꯥꯏꯗꯣ ꯎꯆꯦꯛ ꯋꯥꯌꯥ ꯀꯔꯤ ꯀꯔꯥ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞ ꯑꯗꯒꯤ ꯈꯥꯡ ꯊꯔꯁꯣꯟ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯥꯔꯊꯁꯦ ꯂꯩ ꯑꯗꯣ ꯀꯩꯅꯣꯒꯤꯁꯨ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯝꯕꯒꯤ ꯑꯣꯏꯅꯁꯨ ꯃꯤꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯃꯅ ꯇꯥꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯣꯏ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯀꯣ ꯃꯥꯏ ꯋꯥꯈꯜ ꯑꯗꯨꯅ ꯀꯃꯥꯏꯅ ꯊꯤꯝꯁꯤ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥꯁꯤ ꯂꯩꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯜꯂꯨꯕꯒꯨꯝꯕ ꯑꯗꯩ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅ ꯑꯃ ꯇꯧꯒꯨꯝꯕ ꯑꯗꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯌꯦꯡꯉꯨꯕꯗꯒꯤ ꯀꯔꯝꯍꯥꯏꯅ ꯁꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤ ꯀꯃꯥꯏꯅ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯔꯖꯟꯗꯨꯁꯤ ꯍꯥꯏꯕꯤꯔꯣ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯔꯅꯤꯡꯒꯤ ꯄꯦꯄꯔ ꯂꯥꯛꯄꯁꯦ ꯃꯣꯔꯅꯤꯡꯒꯤ ꯄꯦꯄꯔ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯐꯖꯗꯕꯗꯤ ꯑꯣꯏꯔꯒꯅꯤ ꯃꯣꯔꯅꯤꯡꯒꯤ ꯄꯦꯄꯔ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯃꯣꯔꯅꯤꯡꯒꯤ ꯄꯦꯄꯔ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩ ꯃꯅꯨꯡꯁꯦ ꯏꯆꯪ ꯆꯪꯗꯦ ꯈꯕꯔꯁꯦ ꯌꯨꯝꯗ 2 ꯂꯧꯋꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ 3 ꯄꯤꯕꯤꯔꯝꯕ ꯌꯥꯎꯋꯤ ꯑꯩ ꯍꯣꯀꯔ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯩ ꯈꯕꯔ ꯑꯣꯟꯅꯅ ꯄꯤꯔꯝꯕꯁꯨ ꯌꯥꯎꯋꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯃꯥꯏꯟ ꯇꯧꯗꯦ ꯑꯗꯣ ꯈꯕꯔꯁꯦ ꯑꯩ ꯃꯅꯨꯡ ꯆꯪꯒꯗꯤ ꯑꯩꯁꯦ ꯑꯦꯠꯂꯤꯁ 30 ꯃꯤꯅꯤꯠꯁꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯈꯕꯔꯁꯤ ꯌꯦꯡꯉꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯏꯟꯇꯔꯅꯦꯠꯁꯦ ꯈꯤꯇꯪ ꯋꯥꯔꯦ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠꯇ ꯊꯣꯛꯂꯛꯄ ꯃꯇꯝꯒꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯐꯪꯉꯤꯗꯅ ꯏ ꯄꯥꯎꯁꯤꯡꯁꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄ ꯈꯣꯠꯄꯗ ꯊꯣꯛꯄ ꯑꯩꯅ ꯊꯦꯡꯅꯕ ꯏꯟꯁꯤꯗꯦꯟ ꯑꯩꯅ ꯎꯕ ꯈꯣꯠꯄꯗ ꯍꯩꯁ ꯃꯁꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤꯗꯤ ꯕꯣꯁ ꯀꯧꯋꯦ ꯑꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟꯗꯤ ꯄꯤꯕꯤꯔꯒ ꯁꯤ ꯇꯧꯁꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯁꯖꯦꯁꯟꯁꯤ ꯄꯤꯕꯤ ꯑꯥꯏꯗꯤꯌꯥꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯕꯀꯣ ꯁꯖꯦꯁꯟ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩ ꯉꯁꯤꯒꯤꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯏꯁꯨꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯕꯔꯁꯤꯗꯁꯨ ꯌꯥꯎꯕ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯨꯕꯥꯛꯄꯁꯤꯗꯤ ꯋꯥꯈꯜ ꯇꯥꯍꯧꯗꯦ ꯈꯨꯕꯥꯛ ꯑꯅꯤꯈꯛ ꯈꯨꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯍꯥꯏꯅꯤ ꯒ꯭ꯌꯥꯟ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯋꯥꯈꯜ ꯇꯥꯍꯧꯗꯦꯅ ꯑꯩ ꯍꯥꯏꯕ ꯃꯥꯜꯂꯦꯅ ꯐꯩ ꯑꯩꯈꯣꯏ ꯒ꯭ꯌꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯦ ꯀꯥꯏꯅ ꯋꯥꯈꯜ ꯇꯥꯍꯧꯗꯦ ꯈꯨꯕꯥꯛ ꯑꯅꯤꯈꯛ ꯈꯨꯕꯗ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯍꯟꯈꯤꯕꯅꯤ ꯁꯥꯔꯅ ꯃꯥꯅ ꯈꯨꯝꯃꯦ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯗ ꯑꯗꯣ ꯑꯣꯐꯤꯁꯥꯔꯁꯤꯅ ꯆꯦꯛꯁꯤꯜꯂꯨ
ꯂꯣꯛ ꯈꯨꯈꯨꯁꯨ ꯂꯥꯂꯣꯡ ꯑꯣꯏꯔꯝꯅꯤꯀꯣꯅ ꯉꯁꯤꯒꯤ ꯄꯥꯎꯆꯦꯗꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟ ꯄꯦꯖꯇ ꯌꯥꯎꯔꯦ ꯃꯤꯑꯣꯏ ꯑꯅꯤ ꯈꯨꯕꯥꯛ ꯑꯅꯤꯔꯛ ꯈꯨꯕꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ AR ꯀꯦꯝꯗꯒꯤ ꯍꯟꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯌꯥꯝ ꯅꯛꯅꯕ ꯀꯔꯦꯟ ꯑꯐꯦꯌꯔꯗ ꯍꯥꯏꯇꯥꯔꯦꯅ ꯀꯔꯦꯟ ꯑꯐꯦꯌꯔꯒꯨꯝꯕꯁꯤꯗ ꯌꯥꯝꯅ ꯏꯝꯐꯦꯁꯤꯁ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯅꯕ ꯏꯝꯄꯦꯛ ꯑꯃ ꯄꯤꯅꯕ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯍꯩꯁꯦ 1000 ꯑꯃ ꯏꯔꯒꯁꯨ ꯄꯥꯕꯗ ꯃꯇꯝ ꯆꯪꯕ ꯑꯗꯒꯤ ꯚꯥꯞ ꯇꯥꯗꯕ ꯀꯌꯥ ꯌꯥꯎꯕꯁꯨ ꯀꯅꯥꯒꯨꯝꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯄꯤꯛꯈ꯭ꯔꯕ 1 ꯀꯂꯝꯁꯤꯗꯩꯗ ꯇꯧꯔꯒ ꯁꯤꯗ ꯃꯤꯑꯣꯏꯁꯤ ꯀꯦꯔꯦꯛꯇꯔꯁꯤ ꯌꯦꯛꯑꯀꯥꯟꯗ ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯥꯞꯄꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯇꯝꯅꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯀꯥꯏꯅ ꯈꯪꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯂꯥꯏ ꯌꯦꯛꯄꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯎꯏ ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯍꯥꯏ ꯃꯥꯟꯕ ꯍꯥꯏꯁꯦꯅ ꯍꯦꯛ ꯗꯥꯏꯔꯦꯛ ꯇꯧꯔꯒꯗꯤ ꯃꯤꯁꯦ ꯇꯣꯉꯥꯟꯕꯒ ꯇꯧꯋꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯥꯡꯉꯝꯕꯩꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯑꯌꯥꯝꯕꯗ ꯑꯍꯨꯝ ꯁꯦꯝꯅꯕꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯎꯏ ꯃꯤꯁꯤꯡꯗ ꯑꯗꯨꯒ ꯑꯇꯩꯁꯦ BBSꯀꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯂꯥꯡꯉꯝꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅ ꯇꯧꯏ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯅ ꯀꯩꯅꯣ ꯑꯃꯨꯛꯇ ꯂꯥꯡꯉꯝꯕ ꯊꯝꯕꯤ ꯁꯤ ꯊꯣꯏꯗꯣꯛꯄ ꯋꯥꯍꯟꯊꯣꯛꯇꯤ ꯊꯣꯏꯗꯣꯛꯅꯗꯤ ꯂꯩꯖꯗꯦ ꯑꯗꯨꯗ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃ ꯁꯨꯝ ꯌꯥꯎꯍꯟꯕꯁꯦ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯁꯨꯝ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩ ꯏꯁꯥꯅꯤ ꯈꯟꯕꯁꯨ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯅꯤꯅ ꯁꯥꯟꯅꯕꯗꯨꯗ ꯑꯃꯅ ꯇꯥꯕ ꯑꯗꯣ ꯋꯥꯍꯩ 3 ꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗ ꯑꯃꯗꯨꯅ ꯇꯥꯔꯤꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥꯏꯁꯦ ꯀꯩꯅꯣꯗꯣ ꯑꯣꯟꯁꯤꯟꯕꯅꯤ ꯁꯦꯀꯦꯟ ꯄꯥꯔꯁꯟꯗꯣ ꯐꯥꯔꯁ ꯄꯥꯔꯁꯟ ꯋꯥ ꯉꯥꯡꯈ꯭ꯔꯒ ꯁꯦꯀꯦꯟ ꯄꯥꯔꯁꯟ ꯑꯃꯨꯛ ꯈꯨꯝꯃꯤꯗꯨꯗ ꯑꯌꯥꯝꯕꯅ ꯃꯥꯏꯁꯦ ꯑꯣꯟꯁꯤꯟꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯄꯤꯖꯕꯅꯤ ꯑꯩꯒꯤꯁꯦ ꯊꯣꯏꯗꯣꯛꯄ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯕ ꯑꯗꯨꯒꯤ ꯃꯤꯅꯤꯡꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ 2% ꯈꯛꯇꯪ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯡꯉꯝꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯟꯇ꯭ꯔꯣꯚꯔꯁꯤꯒ ꯊꯣꯛꯄ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯥꯃꯣ BBSꯀꯤꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯔ ꯃꯨꯛꯀ ꯌꯥꯎꯈꯤꯕꯗꯤ ꯌꯥꯎꯔꯦ ꯍꯥꯏ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯂꯥꯛꯇꯦ ꯍꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯃꯟꯈꯤꯗꯅ ꯍꯥꯏꯗꯤ ꯁꯤꯗ ꯇꯧꯗꯣꯏꯁꯦ BBSꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯃꯤꯒꯤꯗ ꯄꯥꯜꯂꯒ ꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯁꯣꯛꯄ ꯋꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯅꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯗꯦꯅ ꯌꯥꯝ ꯁꯣꯐ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯃꯤꯒ ꯍꯥꯏꯕ ꯑꯗꯨꯒ ꯍꯦꯛ ꯑꯥꯏꯗꯤꯌꯥꯁꯦ ꯄꯤꯅꯤꯡ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯎ ꯑꯣꯏꯅ ꯏꯊꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯥꯏ ꯀꯥꯔꯇꯨꯟꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯁꯨꯃꯥꯡ ꯀꯔꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯗꯥꯏꯂꯣꯛꯇꯤ ꯂꯣꯏ ꯍꯥꯏꯕ ꯌꯥꯔꯦ ꯁꯔꯀꯥꯔ ꯆꯩꯒꯦꯔꯥ ꯅꯍꯥꯔꯣꯜ ꯆꯩꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯒꯦ ꯃꯗꯨꯒꯤ ꯃꯌꯥꯝꯁꯨ ꯎꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯥꯔꯇꯨꯟꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡ ꯍꯟꯅ ꯑꯥꯔꯊ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯍꯧꯖꯤꯛꯀꯤꯁꯦ ꯂꯥꯡꯉꯝꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤꯒ ꯊꯣꯛꯄ ꯃꯤꯅꯒ ꯑꯁ ꯐꯣꯟꯒ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯩꯀꯩ ꯑꯗꯨꯝꯕꯗꯤ ꯊꯦꯡꯅꯈ꯭ꯔꯕ ꯁꯣꯐꯋꯦꯌꯔ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯀꯨꯏꯅ ꯌꯦꯛꯂꯛꯄꯁꯤꯗ ꯁꯤ ꯑꯃꯨꯛꯈꯛ ꯀꯨꯏꯔꯦ ꯃꯇꯝꯗꯨ ꯁꯤꯐꯤꯌꯥꯔ ꯑꯣꯏꯒꯗ꯭ꯔꯥ ꯃꯇꯝ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩ ꯃꯥꯜꯂꯦ ꯑꯗꯨ ꯏꯁꯥꯗꯤ ꯊꯦꯡꯅꯍꯧꯗꯦ ꯑꯗꯣ ꯑꯃꯨꯛꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯤꯡꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯑꯩ ꯑꯃꯨꯛꯈꯛ ꯊꯦꯡꯅꯈ꯭ರೆ ꯑꯗꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯂꯥꯛꯄ ꯂꯥꯛꯇꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯀꯣ ꯑꯩꯈꯣꯏꯒꯤ CM ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯏꯕꯣꯕꯤꯅ ꯄꯥꯏꯉꯩꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯌꯦꯛꯄꯁꯦ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯥꯔꯇꯨꯟꯗꯁꯨ ꯅꯣꯛꯄ ꯈꯛꯇ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯅꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯁꯣꯝꯗ ꯏꯕ ꯌꯥꯗꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃꯅꯤꯗ ꯐꯣꯡꯗꯣꯛꯄ ꯌꯥꯎꯏ ꯑꯗꯨꯝ ꯑꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯁꯥꯡꯅ ꯏꯔꯝꯕꯅꯦ ꯑꯗꯨ ꯁꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯋꯥꯗꯤ ꯑꯅꯤ ꯉꯥꯡꯕ ꯄꯤꯛꯈ꯭ꯔꯕ ꯀꯦꯞꯁꯟꯗꯨꯗ ꯋꯥꯍꯩꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯑꯃꯨꯛ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯦꯟꯅ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯔ ꯂꯥꯛꯇꯦꯔ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ CMꯁꯦ ꯁꯤꯒꯤ ꯌꯦꯛꯄꯁꯦ ꯁꯤꯒꯤꯗꯗꯤ ꯑꯩꯈꯣই ꯕꯣꯁꯅ ꯀꯥ ꯍꯦꯟꯅ ꯌꯦꯛꯀꯅꯨ ꯈꯣꯠꯀꯅꯨꯅ ꯑꯩꯅ ꯍꯦꯛ ꯌꯦꯛꯄꯁꯨ ꯑꯣꯟꯊꯣꯛꯄ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯐꯖꯅ ꯃꯑꯣꯡ ꯇꯥꯔꯦꯅ ꯄꯨꯊꯣꯛꯆꯕꯗꯣ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯕꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯅ ꯁꯤ ꯑꯣꯟꯊꯣꯛꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯑꯩ ꯍꯥꯏꯔꯦ ꯄꯣꯁꯇ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ CM ꯌꯦꯛꯄꯗꯤ ꯂꯥꯏ ꯑꯩ ꯃꯤ ꯎꯁꯤꯜꯂꯒꯁꯨ ꯌꯦꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯀꯩꯅꯣꯁꯤꯗꯤ ꯃꯤꯉꯣꯟꯗ ꯄꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯛꯄ ꯍꯩꯇ꯭ꯔꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯀꯩꯅꯣꯗ ꯁꯨꯝ ꯌꯦꯛꯍꯟꯗ꯭ꯔꯦꯕ ꯁꯨꯝ ꯌꯥꯗꯕꯩꯅꯤ ꯈꯪꯗꯦ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯌꯦꯛꯍꯟꯗꯕꯅꯤꯅ ꯑꯩ ꯍꯩꯇꯦꯗ ꯑꯩ ꯆꯤꯟꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯕꯣꯁ ꯑꯩ ꯕꯤꯔꯌꯥꯅꯤ ꯌꯦꯛꯄꯗꯤ ꯑꯩꯁꯦ ꯄꯟꯈ꯭ꯔꯦ ꯍꯣꯏ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯌꯦꯛꯄꯗꯤ ꯍꯩꯇ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯆꯤꯟꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯊꯦꯡꯅꯕꯗ ꯊꯥꯏꯅ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯤꯉꯩꯗꯨꯗ ꯑꯃꯨꯛꯈꯛ ꯑꯗꯨꯝ ꯏꯁꯥꯗꯤ ꯊꯦꯡꯅꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯦꯅ ꯑꯗꯨꯝꯕꯗꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯗꯤ ꯀꯥꯔꯇꯨꯅꯤꯁ ꯑꯃ ꯑꯣꯏꯅꯀꯣ
cartoon sigi value sigi kamana jingbi khoi ai su samang thamjagre aduna isan hai tare go ba ke chu issue se ani hek panba RK Laxman kaina ga tunga tomba leibo myam sing si even controversy oi se India ga Pakistan go ero se India ga Russia oro India China oro ekta leiba issue democracy ki leiba aduga current affairs ki aduga political warfare ki issue masi myam si da kuki wai sin yam adum mi si gyan ta na bhai tare ko myam na popular oi ba ma ga su ma to kana ma masa gi kuki tongan ba unique oi bom leji ma gi to ka su mi ne wai chandaga nakanda lumba ge ta bu gumba sumba ma gi tongan ba lei hai tare ko cartoons myam si da cartoon sigi ma gi impact se asi kari adum masi lei na khanbra leiti na khanbra as a cartoonist mo na kari habi ningi langam ai lei haina peno tawjani madonna si lei gi bagi impact lei gi bagi ne for example on the top was yai na ya phajana tawjaru bagi madugi response ya phajagi ba people da awareness pi gi ba aduga people se koi makeup thok ba adum ba so far haji for the cartoon yelak ba sei koi re 97 ada yelak pani haji sei 30 kun me yaw chalabni sumagi impact lei gi ba adugi sada satisfy oi jagi ba adum ba thau do ko ti lei bra kamai do si amoni khakti yawgre chap chana ningching bading gamjre mase ai sida le kanda koi kano na yambung na kano or kanda ne iti der kanda aina isana kanjabni ko paw tu ga aina yi tu ga chana ko chana badi oi basu yai oiram da ya aina sum itum da kanjabda ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯄꯥꯜꯂꯤꯕ ꯀꯩꯅꯣꯁꯤꯅ ꯄꯥꯏꯈꯠꯄꯤꯗꯕ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗ ꯄꯨꯊꯣꯛꯄꯗꯒꯤ ꯌꯦꯛꯏꯗꯨꯒꯁꯨ ꯆꯥꯟꯅꯕ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯩꯗ ꯍꯦꯛ ꯈꯨꯗꯛꯇꯒꯤ ꯃꯤꯇꯤꯡꯒ ꯀꯧꯔꯒ ꯍꯦꯛ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤ ꯑꯩ ꯑꯃꯨꯛꯅꯤꯔꯛ ꯈꯛꯇꯤ ꯑꯩ ꯊꯦꯡꯅꯖꯩ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯦ ꯈꯪꯗꯦ ꯏꯇꯣꯝꯇ ꯁꯨꯝ ꯑꯩꯅ ꯌꯦꯛꯑꯦ ꯃꯣꯏꯅ ꯉꯔꯥꯡ ꯉꯁꯤ ꯃꯣꯏ ꯐꯝꯈ꯭ꯔꯦꯅꯦ ꯑꯗꯨ ꯊꯕꯛ ꯇꯧꯍꯟꯈ꯭ꯔꯦꯅꯦ ꯃꯣꯏ ꯂꯩꯉꯥꯛꯅ ꯃꯤꯇꯤꯡ ꯈꯨꯗꯛꯇ ꯀꯧꯔ ꯈꯣꯠꯂꯒꯅ ꯈꯟꯕꯗ ꯑꯩꯒꯤ ꯌꯦꯛꯆꯔꯤꯕ ꯀꯦꯞꯁꯟꯗꯨꯗ ꯀꯩꯅꯣ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣꯗꯤ ꯂꯩꯖꯕꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯌꯥꯎꯈ꯭ꯔꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯒꯤ ꯂꯥꯏꯁꯤ ꯌꯦꯛꯄ ꯍꯣꯠꯅꯔꯛꯄꯗ ꯁꯦ ꯆꯤꯡꯒꯤ ꯑꯣꯏꯔꯣ ꯆꯤꯡꯃꯤ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯇꯝꯃꯤ ꯑꯣꯏꯔꯣ ꯁꯦ ꯑꯗꯨꯝ ꯃꯄꯥꯜꯂꯛꯄꯗ ꯂꯥꯛꯄꯁꯦ ꯃꯌꯥꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯇꯥꯔꯦ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨ ꯃꯁꯤꯁꯦ ꯌꯦꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯕꯗ ꯌꯦꯛꯄꯁꯦ ꯀꯩꯅꯣꯁꯦ ꯂꯪꯒꯝꯁꯦ ꯌꯥꯝ ꯊꯨꯏ ꯍꯥꯏ ꯑꯗꯨꯝ ꯁꯠ ꯄꯦꯟꯁꯤꯜ ꯑꯃ ꯀꯣꯂꯣꯝ ꯄꯤꯕꯗ ꯖꯔ ꯍꯦꯛꯇ ꯌꯦꯛꯑꯦꯅ ꯍꯥꯏ ꯑꯗꯨꯅ ꯃꯥꯏ ꯀꯦꯔꯦꯛꯇꯔꯁꯦ ꯀꯃꯥꯏꯅ ꯏꯃꯥꯖꯤꯟ ꯇꯧꯏ ꯁꯦ ꯁꯄꯣꯁ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯁꯦ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯄꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯤꯡꯒꯤ ꯍꯥꯏꯔꯣ ꯇꯥ ꯄꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯒꯗ꯭ꯔꯥ ꯁꯦ ꯑꯗꯒꯤ ꯁꯦ MLA ꯃꯤꯅꯤꯁꯇꯔ ꯍꯥꯏꯔꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯕꯥꯂꯣꯏꯒꯤ ꯇꯧꯔꯤꯁꯦ MLA ꯃꯤꯅꯤꯁꯇꯔꯁꯦ ꯃꯥꯒꯤ ꯑꯌꯥꯝꯕ ꯅꯦꯍꯔꯨ ꯇꯨꯄꯤꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯋꯦꯁ ꯀꯣꯠ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝ ꯑꯃꯀꯣ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯐꯣꯔꯝ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯐꯣꯔꯃꯨꯂꯥ ꯀꯔꯤ ꯀꯔꯥ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯂꯪꯉꯝꯕ ꯁꯤꯗꯤ ꯑꯗꯨꯝ ꯍꯣꯏ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯥꯏꯒꯤ ꯌꯦꯛꯑꯒꯗꯤ ꯏꯆꯝ ꯆꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯀꯤ ꯌꯥꯏꯊꯣꯡ ꯐꯝꯗꯨꯡꯕ MLA ꯀꯩꯅꯣ ꯌꯦꯛꯑꯒꯗꯤ ꯑꯗꯨꯝ ꯋꯦꯁ ꯀꯣꯠ ꯍꯦꯛ ꯂꯤꯠꯄ ꯑꯗꯒꯤ ꯀꯨꯔꯇꯥ ꯄꯩꯖꯥꯃꯥ ꯁꯦꯠꯄ ꯉꯁꯥꯏ ꯀꯦꯞꯇꯣ ꯑꯗꯨꯃ ꯎꯞꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯦꯛꯑꯒꯅ ꯀꯩꯅꯣ ꯀꯥꯟꯗ ꯅꯨꯄꯥ ꯈꯤꯇꯪ ꯃꯣꯗꯔꯅꯥꯏꯁ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯗꯔꯟ ꯌꯦꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯇꯤꯁꯥꯠꯂꯦ ꯋꯦꯁ ꯀꯣꯠ ꯃꯣꯏꯗꯤ ꯋꯦꯁ ꯀꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯌꯦꯛ ꯑꯩꯈꯣꯏ ꯃꯌꯦꯛ ꯊꯣꯛꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯎꯄꯤꯒꯤ ꯇꯥꯏꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯍꯦꯛ ꯇꯧꯕ ꯑꯗꯒꯤ ꯈꯤꯇꯪ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯌꯦꯛꯑꯒꯅ ꯍꯦꯛ ꯇꯥꯒꯨꯝꯕ ꯑꯃ ꯄꯥꯏꯕ ꯑꯗꯒꯤ ꯃꯤꯗꯣ ꯃꯃꯥꯏ ꯍꯦꯛ ꯆꯩꯔꯨꯡꯁꯦ ꯈꯤꯇꯪ ꯍꯦꯛ ꯀꯩꯅꯣ ꯍꯦꯛ ꯇꯧꯕ ꯆꯤꯡꯊꯦꯛ ꯅꯥꯏꯔꯞ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯌꯦꯛꯑꯒꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯇꯨꯄꯤ ꯃꯥꯒꯤ ꯀꯣꯏ ꯑꯗꯨꯒ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯌꯦꯛꯑꯒꯅ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯒꯅ ꯗ꯭ꯔꯦꯁꯁꯦ ꯈꯤꯇꯪꯗ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯑꯥꯔꯃꯤꯒꯨꯝꯕ ꯑꯣꯏꯔꯒꯅ ꯃꯣꯏꯒꯤ ꯇꯨꯄꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯏꯔꯒꯅ ꯃꯕꯨꯛ ꯈꯤꯇꯪ ꯍꯦꯛ ꯅꯣꯏꯍꯟꯕ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯈꯤꯇꯪ ꯍꯦꯛ ꯆꯥꯎꯍꯜꯂꯒ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ MP ꯊꯥꯕꯒꯤ ꯀꯪꯂꯥ ꯀꯩꯅꯣ ꯌꯦꯛꯄꯗꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠ ꯍꯦꯛ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯀꯩꯅꯣꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯣꯛꯄ ꯁꯥꯎꯕꯁꯦ ꯁꯤꯒꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯌꯦꯛꯇꯣꯏꯕ ꯃꯤꯁꯦ ꯈꯤꯇꯪ ꯁꯥꯎꯔꯞ ꯌꯦꯛꯇꯧꯗꯤ ꯑꯩ ꯏꯁꯥꯁꯨ ꯁꯥꯎꯋꯦ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯍꯥꯏꯕꯗꯤ ꯁꯥꯎꯗ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯄꯥꯏꯔꯤ ꯄꯦꯟꯁꯤꯜꯅ ꯌꯦꯛꯇꯣꯏꯗꯣ ꯁꯥꯎꯗ꯭ꯔꯒꯗꯤ ꯃꯤꯗꯣ ꯁꯥꯎꯗꯣꯏꯅꯤꯉꯦꯕ ꯑꯩꯁꯨ ꯁꯨꯛꯇꯣꯛꯄ ꯌꯦꯛꯑꯗꯤ ꯏꯁꯥ ꯁꯨꯛꯇꯣꯛ ꯌꯦꯛꯑꯦꯕ ꯑꯗꯨꯒ ꯈꯤꯇꯪ ꯅꯣꯛꯐꯦꯠꯇꯧ ꯌꯦꯛꯑꯗꯤ ꯏꯁꯥ ꯅꯣꯛꯐꯦꯠꯇꯧꯔꯒ ꯌꯦꯛꯑꯦꯕ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯗꯨꯒ ꯑꯩꯒꯤ ꯀꯣꯛꯁꯤꯒ ꯆꯥꯟꯅꯕꯒꯤ ꯇꯧꯔꯤꯔꯗꯤ ꯈꯪꯗꯦꯀꯣ ꯁꯨꯃꯥꯏꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯃꯤꯅꯁꯨ ꯍꯥꯏꯌꯦ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯁꯨꯛꯇꯣꯛ ꯌꯦꯛꯏꯗꯣꯅ ꯑꯩꯒꯤ ꯂꯥꯏꯒꯤ ꯁꯨꯛꯇꯣꯛꯄꯅꯦꯅ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣꯝꯃ ꯂꯩꯖꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯪꯉꯝꯕꯩꯁꯤꯗ ꯑꯆꯧꯕ ꯃꯅꯨꯡꯒꯤ ꯄꯦꯖꯇꯁꯨ ꯌꯥꯝ ꯁꯦꯔꯤꯁ ꯑꯃ ꯆꯠꯊꯔꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯅꯪꯒꯤ ꯆꯛꯉꯥꯏ ꯋꯥꯔꯤ ꯁꯤꯗ ꯉꯁꯤ ꯌꯣꯡꯒꯤ ꯋꯥꯔꯤ ꯌꯥꯎꯔꯦ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯛꯉꯥꯏ ꯋꯥꯔꯤꯁꯨ ꯍꯥꯏꯕ ꯊꯥꯏꯅ ꯑꯗꯨꯝ ꯁꯤꯒꯤ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯏꯄꯨꯁꯤꯡꯅ ꯑꯗꯨꯝ ꯂꯤꯕꯤꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯎꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯦꯔꯤꯁ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯆꯠꯊꯕꯤꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯨꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯁꯦ ꯀꯟꯗ꯭ꯔꯒꯤ ꯃꯪ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ BBS ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯝꯕꯒꯤꯁꯨ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯀꯥꯔꯇꯨꯅꯤꯁ ꯑꯗꯨꯒꯤꯗꯤ ꯃꯥꯒꯤꯗꯤ ꯄꯣꯄꯨꯂꯔꯤꯇꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯥꯏꯅ ꯑꯗꯨꯝꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯍꯦꯟꯅ ꯗꯤꯕꯦꯂꯞ ꯇꯧꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕ ꯁꯅꯥ ꯂꯩꯕꯥꯛꯁꯨ ꯄꯥꯎ ꯇꯥꯏ ꯑꯗꯨꯝꯕꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝ ꯍꯧꯖꯤꯛ ꯀꯦꯔꯦꯛꯇꯔ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕꯁꯦ ꯈꯟꯕꯗꯤ ꯀꯨꯏꯔꯕꯅꯦ ꯑꯩꯁꯦ ꯏꯍꯥꯟꯂꯝꯕꯗ ꯌꯦꯛꯄꯁꯨ ꯈꯔ ꯍꯧꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯃꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯁꯣꯇꯥ ꯚꯤꯝꯅ ꯍꯧꯖꯤꯛ ꯁꯦꯔꯤꯁ ꯑꯃ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯔꯤꯁꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯌꯦꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯨ ꯂꯤꯇꯟ ꯈꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯃ ꯍꯥꯏꯐꯦꯠ ꯍꯧꯔꯝꯃꯦ ꯃꯄꯨꯡꯗꯤ ꯐꯥꯗꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯤꯞ 7-9 ꯌꯦꯛꯑꯒ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯅꯦ ꯑꯩꯅ ꯍꯦꯛ ꯄꯨꯁꯟꯕꯗ ꯏꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯈꯤꯇꯪ ꯃꯌꯥꯝꯗꯤ ꯈꯔ ꯇꯣꯉꯥꯟꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯄꯨꯁꯟꯕꯗ ꯃꯤꯅ ꯄꯪꯕꯨꯗ ꯄꯨꯁꯟꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯄꯨꯁꯟꯕꯗ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯇꯥꯗꯕ ꯍꯦꯛ ꯃꯤꯅ ꯍꯦꯛ ꯋꯥ ꯉꯥꯡꯒꯗꯕ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯈꯤꯌꯦ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦ ꯑꯩ ꯍꯧꯖꯤꯛ ꯃꯃꯤꯡꯕꯨꯗꯤ ꯑꯩꯅ ꯑꯄꯤꯛꯄ ꯈꯝꯕꯗꯨꯒ ꯑꯁꯤ ꯂꯤꯇꯟ ꯈꯝꯕꯗꯨ ꯑꯅꯤꯁꯦ ꯊꯣꯜꯂꯒ ꯑꯗꯨꯝ ꯊꯝꯃꯦ ꯌꯦꯛꯑꯒ ꯂꯩ ꯁ꯭ꯇ꯭ꯔꯤꯞ 7-9 ꯑꯗꯨꯒ ꯁꯤꯒꯤ ꯆꯛꯉꯥꯏ ꯋꯥꯔꯤꯁꯤꯁꯨ ꯋꯥꯔꯤ ꯍꯧꯕꯗ ꯌꯥꯎꯋꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯕꯨ ꯇꯤꯟꯊꯤ ꯅꯨꯡꯉꯥꯏꯅ ꯊꯦꯡꯅꯍꯧꯗ꯭ರೆ ꯊꯥꯏꯅ ꯐꯨꯡꯒꯥ ꯃꯄꯥꯟꯗ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯃꯁꯨꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯦ ꯀꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯂꯤꯕꯤꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯑꯣꯏꯒ ꯊꯦꯡꯅꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯀꯟꯁꯦꯞꯇꯨ ꯋꯥꯔꯤ ꯍꯧꯔꯛꯄꯗꯤ ꯍꯦꯛ ꯍꯥꯞꯄꯅꯦ ꯃꯄꯨꯗꯨꯅ ꯃꯁꯨ ꯑꯅꯤꯗꯅꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯤꯗꯣ ꯑꯗꯩꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯁꯨꯝ ꯋꯥꯈꯜ ꯅꯣꯂꯦꯖ ꯑꯣꯏꯒꯗꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯛꯑꯒ ꯀꯩꯅꯣ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯝ ꯇ꯭ꯔꯦꯜ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯀꯦꯔꯦꯛꯇꯔ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥ BBSꯀꯤ ꯀꯟꯗ꯭ꯔꯪꯒꯤ ꯃꯪ ꯑꯗꯒꯤ ꯄꯣꯛꯅꯐꯝꯒꯤ ꯀꯨꯃꯥꯔꯤꯒꯤ ꯃꯀꯔ ꯁꯤꯒꯨꯝꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯑꯃ ꯄꯨꯊꯣꯛꯑꯁꯤꯅ ꯀꯟꯅ ꯍꯧꯖꯤꯛ ꯇꯥꯟꯅꯔꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯊꯥ ꯑꯦꯠꯂꯤꯁ ꯌꯥꯎꯁꯪ ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯅꯗꯤ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯔꯇꯨꯅꯤꯁꯀꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯩ ꯑꯗꯒꯤ ꯏꯁꯨꯗ ꯕꯦꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯦ ꯈꯨꯗꯛꯀꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯗ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯡꯁꯤꯜꯂꯛꯄ ꯁꯦ ꯀ꯭ꯋꯥ ꯆꯥꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯌꯨ ꯊꯛꯄꯕꯨ ꯅꯠꯇ꯭ꯔꯒ ꯊꯥꯕꯜꯒꯤꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯔꯝꯕ ꯀꯥꯟꯗꯗꯤ ꯑꯁ꯭ꯋꯥꯏꯗꯁꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯏꯗꯤꯇꯣꯔꯤꯌꯦꯜ ꯔꯥꯏꯠ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯕ ꯉꯁꯥꯏ ꯍꯥꯏꯕꯤꯗꯨꯅꯤ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯔꯨꯔꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯃꯨꯛ ꯐꯣꯟ ꯂꯥꯛꯄ ꯑꯃ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯊꯤꯡꯖꯤꯟꯕ ꯈꯣꯠꯆꯟꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯣꯛꯀꯜꯂꯤ ꯑꯗꯨꯅ ꯏꯁꯨꯁꯤꯗ ꯌꯥꯝ ꯁꯦꯡꯅ ꯏꯁꯨꯁꯤ ꯃꯌꯥꯝꯗ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯀꯗꯥꯏꯋꯥꯏꯗꯅ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯂꯥꯛꯄꯗ ꯑꯗꯨꯝ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯡꯉꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯒꯤ ꯀꯔꯦꯟ ꯏꯁꯨꯁꯤꯡꯁꯦ ꯁꯤꯗ ꯆꯠꯆꯩ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯗ ꯑꯇꯣꯞꯄꯗ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯑꯗꯨꯝ ꯌꯦꯛꯄ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯀꯗꯧꯔꯦ ꯁꯤꯗ ꯌꯨ ꯐꯥꯔꯦꯌꯦ ꯑꯗꯨꯗꯩ ꯀ꯭ꯋꯥ ꯃꯇꯝꯗ ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯁꯤ ꯌꯨ ꯐꯥꯒꯦ ꯆꯪꯒꯗꯣꯏꯅꯤ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯦꯛꯄ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯑꯗꯨꯝ ꯑꯗꯒꯤ ꯁꯥ ꯉꯥꯗꯁꯨ ꯕꯦꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩ ꯁꯨꯝ ꯑꯩꯅ ꯑꯁꯣꯝ ꯁꯥꯏꯗꯇ ꯈꯔ ꯆꯠꯄꯅꯤꯅ ꯔꯤꯝꯁ ꯔꯣꯗ ꯁꯥꯏꯗꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤꯁꯤꯡꯁꯦ ꯂꯝꯕꯤꯗ ꯂꯩꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯅ ꯈꯜꯂꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯧ ꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯉꯁꯥꯏ ꯑꯃꯨꯛꯈꯛ ꯃꯃꯥꯡꯗ ꯄꯣꯅꯤꯒꯤꯁꯤ ꯌꯦꯛꯈ꯭ꯔꯕꯅꯦꯕ ꯁꯒꯣꯜꯒꯤꯁꯦ ꯑꯗꯨꯒꯤ ꯌꯦꯛꯄ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯍꯥꯏꯗ ꯑꯩ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯩ ꯑꯃꯨꯛ ꯀꯩꯅꯣ ꯄꯣꯅꯤꯒꯤ ꯂꯩꯐꯝ ꯑꯃ ꯁꯤꯗ ꯑꯃ ꯊꯥꯡꯃꯩꯕꯟ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯐꯦꯟꯒꯤꯗ ꯇꯧꯈꯤꯕ ꯑꯗꯨꯏꯗꯣ ꯑꯗꯨ ꯌꯥꯝ ꯑꯩꯉꯣꯟꯗ ꯆꯥꯟꯅꯖꯈꯤꯅ ꯑꯩꯅ ꯑꯗꯨ ꯏꯁꯥꯅ ꯁꯦꯇꯤꯁꯐꯥꯏ ꯀꯩꯅꯣ ꯑꯣꯏꯈꯤꯕ ꯁꯦꯝꯂꯒ ꯆꯠꯂ ꯌꯦꯡꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯍꯧꯖꯤꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯒꯣꯜ ꯄꯜꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯑꯩꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯁꯣꯐꯥꯔ ꯍꯧꯖꯤꯛꯐꯥꯎꯗ ꯆꯍꯤ 10 ꯀꯨꯟ ꯃꯊꯛꯇꯁꯤꯗ ꯌꯦꯛꯂꯛꯄ ꯂꯥꯏꯁꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯀꯥꯎꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯃ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯦ ꯄꯣꯅꯤꯒꯤ ꯑꯗꯨ ꯅꯠꯇꯕ ꯀꯥꯎꯕ ꯑꯩꯈꯣꯏꯒꯤ ꯉꯝꯃꯣꯏꯗꯕ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯒꯗꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯕ
kya adum cartoon kya mukti thene gi bele re langamba aju pauda adudi nang he kaw ba punsi kaw do he aje sagon gi hare ne ko hoi mana kaw nga moi da yam nungai jagi ba na pen je gi ba yam nungai na su yek je gi ba le na adum le ba kamai taw khabar gi natab da dilai aduka khabar gi da amukak sis phaya gi matang da masidi caption natre akhoi hojik khabar maramakta khabar mamang da chu katulina headline happy mamang da kadang pak takna hapo ayam da akhoi di kya hap kitre matam jang kak sis phaya gi da akhoi gi manipur gi sifai sing na hai tare ko matam na bike kan na chanar pu gi pi ba no pi bai timing la kanum oi gimne adu gi irang kak ta ain mamai da amak yekse gi madumadi ai tasing na ai hojik ko kaw bangam de tuga amana college ki wari ni situ cartoon ni inter college youth festival MU da pangtok pada aina yekhi ba cartoon lung khako ojana jam thak premi mado oja di live jaje juri myam duna yek pa soin ihan han ki thuba haibadi pung ahungi matam pi bada ai ls 30 minutes fu 15 minutes time dong ma leng khal ai yekhi da ihala na ina dogi ai adu gi wakhan ju taw ki de oja bok ta kap ki adu gi matang da ko kano da yam thajak da bado adu gi da kano de yam meaning kano da kano ni da MLA sina share fla pai kano se pai raga somdana certificate pai ba ama somdana paisa pai ba ma ani du lepa ga wait to gi thawak ge khoi thaw phang da kano sing je hai bi paisa na lumak pa se si matang da amna certificate to ha pe amana paisa ha pe do paisa da no wait to kano to raga adu gi yamna kano to ka tu nong kha oi gi adu mati phusi pa ba ai adu mit adu uri na ai thamjani ai ya ba hum da be do ka si cartoon si la ti si cartoon da iri si no langaman iri si moi hum le re si phaya ma da gi police officer oi ba man do mali mai te gi man ba du ka army apan gi mali du ka amar raksam tare mara ke ju do khoi sakti mi da mayang gi sak du man yek mali wakhal ta haudre khuba ani ka khu da lipi myam do han ki bani sar du ka ama sida khome check lu lo khu khu su la long oiram ni ko na do maru na masi se khoi na khabar pa da ba kang bu da di khara dum wana thok da khoi ji idea se loction bu so khoi du hekta khoi na no ma ka ben khabar ga pau da ga di khang mangam da ba manung da phum mi ba idea se kai no gai ji khang du khang mangam da ba yaw be du khabar se pa ra ga di khang du ni khabar pa da ga di dum khabar pa da ga su da lo yeng da khang ba adu su mayam bu thong ga ni adu ga khabar pa ra ga su nei na ba mayam ro ga na ngasi gi se bu thoi sia si ana khanza ba da more gi du ni base to ne khali se ba tan di kari hai ba ni ngi rang ba mane ngasi gi je more gi du ni habdi nan ma khaina phamjal laga akhoi kan bi ko pi ona moi kano ara adi matang da kano no singdokre laite khote akhoi harassment pi ba ko pa toroga singdokib da gi nange atu koina sipai myam na chango kholo army na tan na khotna mai kano pai da na ko law chatraga kasuna ta ba moi ngarangi pau ni ko ai ju social media ka idigi thenga ja ba ado da la ga kuba ani ong tak tak puraga tumina pupu hawala mai mum da hanna gre adu da ina bs toraga haji nadi nan ma khai du su phammi du su kuba kum khuraga chatlo na lakbra na sum ai ge wakhan ni ko haide lalong sing jikan di mo ja ja ni ko tor ai se ai kano dia yang panna sing tang ni khang ni te tu sum ai ge kano da di adu da toraga di kuba khu ba ta mo se pu oina sinaramina sum kana kane moi tarani pala ga amana kain tor kanda het khulai ga paila phi gra ilala ga amada am ha kanda hai bangam da jaja ke lalong adu da ina sum kan se am ba am sa ka charaga oirong ga dara swaina lak pasu ya ba yaina na adu da ina sa ka chawa katuni da ai haijating ya ma hum du ga langam bro ina langam si haji haji si khoi gi सीजे हॉस्पिटल की सीजे की कॉलेज की नर्सिंग कॉलेज की लाइब्रेरी की जो पाने भी नहीं पाए कमाई तो ना मतम सी काइथोपी कमाई तो ना हाइंग दी सी की डेडलाइन सी होय नंबुंग बारो द नंबर माय पेपर के मखा पोले कमाई ना मतम काइथोपी अदुगा हजिकसु हाइंग नी ngai du si हाइंग येंग ना बा हबदे कोक थादा बा हवर पिरब्रा नत्रगना एनी होरेन होरे पाव येंगुरगा नत्रगा नुंथिन की पाव से पारुरगा नत्रगा टेलीविजन की पाव येंगुरगा तरे मखा की पाव पतारगा अदुम नत्रगना ऑफिस तब पुलिंग नत्रगना से मिरक पुलक मान हजिदगे हौरब्रा हाइंग से कमाई तौर हाइंग से ngasai न हौगु ai ngasai हाइजगिब अयुक चंगदा मनुंग चंगदा
खबर पारग चंगे दो एले 30 मिनट गुम्बा याम कइनोने असेंबदि मसे पासे लाक्तो जाने याम कुइन कुइन लेजे फत्ति हाइदना अदमाइना अदुदगी हौग्रे अदुगा आइना लाक्पदा इमाना वरि साबदा अदगी सुम सोशल मरक्सिदा अखोय अदुम ऑफिस तदि नेसे खर फंगने अदुम सोशल मीडिया केनु जु पाउ जु खर मरमक द फंगी सिम मयामा अदुगा सिदगी थब हलागा ऑफिस और लंबी अगर थेंगरे थेंगद्र ऑफिस और खबर फाइल फानी आई थोंजिंग चमग नुब लें इडिटर से लेरमगना बॉस आइडिया अनौबग लेब्रा है माना ए सी तौसीना तौरकनेब अदु नत्रगना माना कैसुंतजु कौसलक यावेबा ए सुमाइ तो फजबम लेदीने काना लगे आई फाइल फानी आई पाउ सी पाउदी सी तदी एलाइट लेरे टूम लेरे ममी सु मयाम सोशल मीडिया थगप पाउ मयाम लेदना आईएसटीवी के सिगी पाउ से तारानी हेडलाइन कुमनि खंदे अमनि खंदे दगी फेसबुक त कई थागना कई येंगनी अदुदगी अदुम चूज तौबे हाइतारे अदु तो अस थोक्तदना पुंग निपान तारबु येक्तबगसु यावदब नते हाइ वाखनजे थोक्तरबा केमता डेडलाइन दी पुंग क्या बु कमाइ तेखो डेडलाइन अमा लेगनी पुंग 10 मुंग द पीब्रा नत्रगना 12 मुंग क्या पुंग या मुंग द पुदे पीतबदि यादे अखोय 10 माइ हारगसु अथोइदोपति अदु लैतेना खल्ले दो हुजु फाउती तसेंगना थेंबदि अमु फाउती यावदबरां खल्ले इ मतते दो वाखन थोक्तबा यम तांगना थोए सुमबजे वाखन थोक्तबसे दो हंदकी ममांग थादसु अस खुंबंगना अदुम करी येक्तन तोंग खंगदबसु यावखिबा अदुददि निपान पखै मापन होय मापन का ताबदि तुम यावदते यावे अदु असाइबु कुंदरगा हे सोरokte हे हाय चथु उगुंबा नत्रगना इसै ngak तारगा करी तौबा यागी खन अदुमान तौबो निमिसु यावदबदि नते तुम अदु कयम कांदा खोई कार्टून सिजु ने अदुगा खुदोंग चादबा अनाय योरपा एवरीडाय दगा थबक सि चत्ते अदना चतपा हाना येंथोमसु यादबा खोई हाइबिदुनि हंजल लगबु सुम जावी अदु हजि फाउदी आइना दि थेंगदब्रां खले दो अते अतोपदा दम हंजन बचम जावी दो याव आइगी दि हंजन अदु आइगी बुना हाला मख यम नुवाय होते अमा वरी सानबगी अमक पांजी ग थंगनबो अमक अदु सोइबो माइ धाइदे अदुगी पिक्चर दो यम नोनिंग बय कइबो यम फजबने बदो आई कइनो अदु सोइरे दो बदे अदु नाइना येंबदा हाइदोना अदु थोइदो हंजन हंजन बदे आइगी से हुजु फाउती होय अमु अनिरकम मगदि यावंगदा अनाय योरदी अयाम बनै ले खुदोंग चादबा अयाम हंजन दब्राना आई अदुने थान पांजी येंबै दो लाएबा अदुना अदुमदि पिक्चर ओनब पिक्चर ओनरे ना ए दुखान बाय दुखान अदगी कयम कांदा कोई अतोप पेपर खरसु जावी बनान से लालकपदा कोई आर्ट से इत लान चकी तो मैम सु जावे बुको बनान से सु दुम दुगा हजि बाउजी अते अतोप सना लेबा के यावदे अतोपदा बनान से कर लानबा लान नो वहाई जे हेक बनांदा ना ता ते बु खेनबदा पुरा आसम तोक्तनि नको असुम मैम जावे यम नुंगाइजे अंगंबांग असि अखोइना हाइजरुबदा अदुम अचिनबा थबक मयाम काइथोकपिरगा लेंबिराक्तना खोइ सेदा बरोइना सना लेबा कि याम कुइना मियाम की सेवा तोरक्तना एज कार्टूनिज्म लेक्तना जी मकातना सु अतोपा प्रोजेक्ट मयामा पुथोकनबा खोइ प्लान तौरि हाब ताजै माइपापु ओइबियु अदुगा खोइ मयाम लेप्तना अदुमक ngamna खोइ पुथोकप ngamबियु अदुगा खोइना व्यूअर्स सिंगसिना सु खोइ खलकपदा यामना फजबा खोइ हाइगिनि व्यूअर्स सिंदा ख्वाइदि फजबा कार्टून अमा पामजबा अदुगा मोइना अदु खला कांदा अदुगा अखोई अदुगी दो मु कार्टून सुम कोबियु वरी बताई सानबियु काइना हाइबा मतम दसु कोइ कौजरके अखोई लेप्तना अदमु सना लेबा की अखोई कार्टून सुइना फजना मोबियु अनाय गाउदना हेना माइ पाकपा ओबियु ना एलटीवी माइ पिगी एफबो गोल पिजेरी मसी देदम बा एलटीवी की टेस्ट ऑफ कार्टून की महाव मतंग सोल्यूशन जगे मैम हाइजबनी मैम फीडबैक सेशन पिबिरो कमाइन तौर हेन फजगदगे मैम हेक हौरपदगे हाइजबदुनी बिहाइंड द सीन मैम सिंसे अमुतंग कार्टून सिंसे अमुतंग मैम सक ताकजगे मखोइबो ऑनर तौजगे हाइदना मथंग मथंग कोई हाइजरबदा याबिरे अखोइ नारोन थौदांगी तौजग्रे अदगे संगाई एक्सप्रेस की तौजग्रे हजि सना लेबा की लोइरेदना अदुगा अखोइगी ओथोकपनिदा संगाईगी अदुगा हवादु लेरंग मथंग मथंग बालोहोय अदुगा लेरिबा खोइ अस तल कनोनी हाइबा कोई होइलन पाउगी लोइरे हाइबा मैम अमा अदुगा स्टेल एक्सप्रेस की नईरे हाइबा मैम सिंग असि कोई उनजरगा मखोना कमाइन तौबा मखोगी रोल मखोगी रेस्पोंसिबिलिटी अदु मैम थेंगनरियो मैम सिंग असि मैम द पाउदम जगे ngasiगidi काने नबे थेंगनेजरी पिनेबेसी
अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा मते एप्रिलिया की अपांबा मॉडल सिंह सुपनदगी लुपा लिसिंग 10 खक्तंग पुथोकपिदुना लोन ओइन लौबा याबगी खुदोंग चाबा पिजरे अकुप्पा मरोल गिदमक कांटेक्ट तौबिरउ 9089895330 अमदे 9615823252 तुलसी मोटर्स प्राइवेट लिमिटेड थांगमैबन अमदे संगाइप्रो खुदोंग चाबा सी मांगन बिगनो ngasimak कांटेक्ट तौबिरउ टर्म्स एंड कंडीशन अप्लाई